Lengchin Birakshi Mayam, Mangang Pakanga, Taram Okche. Breaking Bad get no episode Amamu Pudun Luxury, Mayam Taminasi. Breaking Bad episode 4. Ahan was in the hang Namag Makata Labor police officers in Lida. Makona crime from the Funkiva car, Dugimapu Oriva, Domingo, Hybrid, crazy at Kimon the Waka Harami. Hang Nahari, Mahana crazy at Chapagi has no Tanapose, Yam Kuirabani, Adubu, Matic Chaba evidence Pang the Vidigi, Mahak Adam Nantok Matok to Nalaki, Adubu, Nimit Humni Shure, Mahak Tiba Kankidava. Mahakada the lake Krekada to set Kre have a Kanamtan Kankidre, Maram Aduna crazy at says she Kre Hana Kanarami. Hang Namakatari, crazy and a pau, Piratuna Pakiva, Nupadu, crazy at Kimanaupa, Jesse partner Aduni. Tanzashi the police Amana Muhari, crazy at Kimanaupa Aduna, Mahaku police the pau Pidan Pahali Habagidema, crazy at Laman Kumbo and a crazy at Hatokibo Ermasuya. Hang Namakatari, crazy at Katanate, Mahakimanaupa the Su, Mapamarang Kandana Tivam Kankidre. Hang Namakatari, drug yon Fatraba, Makoshe Sikibida, Equative to call me Haiduna, Nungatopa, Adobu, crime upon the Gipankiba made, hide with drug ado police laboratory the Taduna test or Womatam the D. Pangakiba drug ado, a Pavamakali drug or me. Test or river police Kimako Aduna Pau Sumba head with the drug me high Hidek Mahana Sumna High. Hide with drug assist, drug shingi sumpam or from Mexico de Gilaconate, hide with drug assi, Equegi, Albuquerque, high of Mapamashida Sumba drug me. Mapamashida Sumba drug me hide with Chimbaramdi. Crime upon the Funkiba marks a sinas Hakini. Marks a Sigi Kungo Libu or marks a Sisu, police laboratory the Taragani. Hang the Makatare, Equegila Mashida drug Sumba Haven, Pamaturle, Maramashina, no Funkiba drug Makala Saba, Amadi, Yoliba Musing Tiba Horo, Hide with Mue, see Yam, Hitoshing Toba Muini, Equegi Albuquerque, Hide with Mapamashida, drugging Toma Pokle, Sumna Haiduna Handas in a solution. Matangi Sinda, Hang Amadi Mary, Skylar Game the Latuna, Mayam Puna Chak Chaminatun Lerami, Hang Amadi Medina, Walter Junior Masayana Fazay Haidun Hirami, Hang the Walter Junior being Dun Hire E, Nupa have a city Saktan Actate, confidence later body Sak Panapazaduna Su, Nupi Emta Fangloy Haidun Hirami, Hang the Makatare E, Walter Nangsu, Nang Skylar Sematokaramna, Tinakiba Habdo, do you want to leave the now, Walter Navari Lire E. Magna University left the Tabak Toring Matamda, Makogi University at Dugi Manaka Leva, Kofi Tapam Amada, Skylar say Tabak to Dunalami, Alterna Makatare E, Mahang Skylar Urubudigi, Nuti Kudingi, Skylar Gitukanda, Kofi Takpachalami, Asuma something that Kibana, Makoi and Warishana Horoki, Warishana Horokode, Tam Kanartuna, Hauzik Oil Film, a say Yoribani Haiduna Hirami. Alterna lead be Wari to Tarag, Skylar soon of Feto Duna Famlami, Adobu Wari Dugilo Shilapada, Skylar Makol Tona Kabla E, Medina Skylar Gimanata Sanshilak to Hangi, Kaitorobage, Skylarna, Kemta Hiram de Aduga, Pukhawatun Hire, Walter the Hango, Medina Walter the Hangla E, Skylarna Hiram Livasakarino, Walter Namail Tadun Hire E, I can Sananari, Walter Yapakum the Tower the Famduna Lemba Mayamdo, Amaga Akpagalina Yangne. Walter Namakatare E, Agisel lungs cancer ni Fibam Karasoxile. Matangis in the Emungia Halsing Pamduna Warishan Rami, Medina Hangla E, Walter non cancer nare have say Kayam Kurege Hamba, Ta Ama Helakadore Hanakumlumi, Medina Makatare E. Asukuriba Matam say Kai Hydok Tribunal. Skylar and Catlin Hire E. Mahana Kanamta the Hydokano Hydun Engon the Hiribani. Aduna I say Nihum Nishurabani, Pao say Hectab the Gilip from Safam Kandana Libuse. Walter Doctor the Su, Sunday Shuti, even a Pau Ponabangam de Aduna I say Kaito Wilabano Kandana, Wakalna Pumanga Duna Ledam Labani, Hyduna, Skylar and Capladuna Pautam me. Matang Sida Hang Nahire E, Kaigino Nang Losinduna Tolivisibo, Skylar and Walter the Yang Laduna Hire E, Yango Walter, Lady Emungi Miam say Nangi Matang Bangaba Lady Bangatani. Hang Nahire E, Suru Pautak the Banana Karamana lungs cancer naribano. I can from Kangde. Masita the Skylar and Hire E, Walter Nang Matam, Quina Sangna, Laboratory Tabak Toba, Madi, Practical Tobomatum, the Season Akiba, Chemical Sing a Dugi reaction of Gadra. Nang Sumatamama the Hakibadine, Quigi Laboratory, the Tabak Tobomatum, the Season Agadaba marks a domatic chade, marks up of a PUA de Haiduna. Walter Skylar with Temjulazuna Hire E, a Quigi Laser possessing do Yam Texina Seasonada, Adugidi or Moy. Medina Makatar E, Walter Hazukari Toguni, Skylar and Hire E, Dr. Atopa Amada Magi results in saying Hangani. Medina Suhare E, Agi Dr. Karnabayan Malay, Makoy the Haineraga, Leba Si, Quadigi Pava Dr. Dudan Hakoyang Hansi. Manau Pig Sigumuai, Setaba the Captain Leramba, Skylar, Mapuning Karas of Loduna, Walter Nankashuto Roy Haibugum, Mag Mananga than Nanbirami, Skylar and Hare E,
ai Walter Junior bu amta yengbiruge mahak su mapa ge na bagi paw se tabada pakhalam lagani asi haram laga Skylar amadi Mary hagatuna chaki hengna Walter da haire Walter nang kaigama phatang da tholabasu anang singse aina soidani yengsingani Walter suwa amta haide mangak tinomi matangi sinda Jesse gi mayumda Jesse gi mamanaba ama changlaki first floor dagi asina chathatpagi hoduna leiribudu ubuda kaidawre haina hanglai Jesse na haire ai yumse ariba oibani na machet kenba horakle aduna kele ini mamanaba amaduna amu haire Jesse nang met chunge haisi sumra Jesse na yam toy chungbanate marak ta chungmani mamanaba amana amu haire nangi partner di police na phakre haba pauktaida amana amu haire magi partner do crazy eye na jail dagi lapthokhrabani crazy eye amadi ma khimna nupagi wa se hek tarakpada Jesse mamina chapnungduna haire ai di makhoi maramda kemta khangdeko mamanaba amana haire crazy eye laitabadagi met ki supply laitre mafam asida met chaba miyo singse met hidak laifam laitaduna koingaw duna chenare Jesse na haire ai ne met sungbagi anawa formula ama seme aduga anawa sungba met ado glass kumna langtriklangi poya nyawdo makhali hidak mamanaba amana haire nangi met sungnaba mi lairabrane Jesse na adugumba ama laibizani Jesse na haire ai anawa met hairiba drug se yamnadi fai sidagi hena fabadi noi uram khiroi adubu ai haujikti sungdre ai matam khara lep lage khale haksang se yam soksale nupa amana haire itaw nangna yenaraga chaminarodaba oiragadi akhoi chatlage Jesse ga puna leminaramba mamanaba ani do hogatuna chakhiga tawi Jesse na haire met nataba ganja mayam leri ganja se oina thaksi wahai se tabada mamanaba singado chatlage haiduna thokpa horakhe Jesse hogatuna ngaikho phagi tawbani haina khamduna mamanaba singado phamhalami amadi mahakno losinduna thamba Walter makhoi na sungkhiba met adu plastic ki bag macha amada laputhokuna ulami adu haire masidagi hena phaba hidak khoi ujaram khiro mathangi sinda Jesse thongnaw mayada famduna lerami aduga met thakna thongnaw dagi chaptha yengduna lerami mahak met thakmanbagi hapu chele tanja asida masam makoi sangba yamna sathiba manba nupa ani khak bullet thoduna laklaga Jesse gi mayum mangda makhoi gari adu khami aduga makhoi gi frik khawdegi bom amadi thangsang sattuna Jesse gi mayum tangna changlakhi mayum tamna changlakhi Jesse gi mayum da changlaklaga thong thinba horakhi masi ubada Jesse hogotuna chenkhi aduga mahakna losenduna thamliba mahakki met ado puduna ko chenkhi mahakna mayum gi maning phawduna yam kanna chenkhi adubu laklibun pani dudi school gi dress setpa angang pamchang atani met ki mayana masen marang oina urabani na Jesse magi wakhalna sagatpa adu khaktama urami matangi sinda Walter bat on the famduna crazy eye na let machet na thinkhibam pham aduda yam wani hidak hablami lok khuna magi khungraw da tairiba e adusu samthoklami mahaki lok khubagi makhol tabda Skylar hanglai Walter ai changla uran atomna toba yagadra Walter na yare ai kashi tawdi khumna Skylar haire ai mapanda lei ko nang nungai trabadi haira o mathangi sinda Skylar afaba doctor singi appointment longna bhonarami Skylar na Walter bu jingladuna haire America gi khwaidagi phaba doctor top 10 gi manunda chaliba doctor Del Cavoli unabagi appointment phangle maram aduna khoi irai nimita unaru rasi merina yam wana khona biduna appointment se phanglibani haina hairami Walter na haire pasade kayano Skylar na haire $5,000 ni masi India ge paisa on tholabudi lupa lakh manga muki chang Walter na haire changliba paisa se ahobi khaktani ne Walter paisa ge khalubda matha saduna lerami Skylar na haire Walter paisa ge de kasu khalunu hengtagi matam khara purabusu yanida hengtagi paisa puba haibdo Walter na di yaramde Skylar na haire adudi nangi imada khara hangsira nangi imada nangi anabagi paw si de hairabra nangna haiba talagadi ai hairege Walter na haire ai dum haijarege Skylar na Walter bu themjiladuna haire Walter ibani hawjik paisa ge khanba matam nate paisa gi thokpa dum lakchani hairaduna Walter bu nuksina konbirami Walter na makha tara ahan bagi paisa deposit tawgadaba do ai gi pension phanggadaba adudagi khara hana loktholaga pikhrage mathangi sinda Walter na lotuna thamkiba crazy eye ki paisa dryer manung da hapkiba singado lokthoklaga masing thirami tanja asida Walter junior changlapagi makhol tarami Walter na yam thuna paisa do losinduna haire chi ama changkiba makhol tai maramaduna uchi do thirami bini Walter junior na haire nang kaidoroge nang bu ngawrobro nakhoi kanamtana kemta thoktabagum tumin lesionary base karigino kemta khangjinadabagum lesionary mi base karigino khairam laga mahak chatki Walter su masabu khamduna wari sabagi pangal leikhidre mathangi sinda Walter car thoduna laklami alapada siren khongbagi makhon tarami police ki car ama laklibudu su urami Walter masadu ipa pakhaladuna mana thoribu gari do lambi gi chidaida tamna khamlami adubu police ki car aduna magi car do hengatuna chatkebudu ubuda Walter source chaning tana holuduna
ꯐꯦꯠ ꯇꯧꯖꯔꯝꯃꯤ ꯄꯥꯈꯠꯄ ꯄꯨꯟꯕ ꯐꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯕꯦꯡꯛꯇ ꯄꯩꯁꯥ ꯗꯤꯄꯣꯖꯤꯠ ꯇꯧꯅꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯐꯝ ꯂꯩꯔꯝꯗꯦ ꯒꯥꯔꯤꯗꯣ ꯈꯥꯝꯅꯕ ꯃꯐꯝ ꯑꯍꯥꯡꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯣꯠ ꯂꯤꯠꯄ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯖꯤꯟꯈꯤ ꯋꯥꯜꯇꯔꯅ ꯁꯥꯎꯔꯗꯨꯅ ꯅꯨꯄꯥꯗꯨꯗ ꯂꯥꯎꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯕꯅ ꯀꯩꯝꯇ ꯇꯥꯔꯝꯗꯦ ꯕꯦꯡꯛ ꯃꯅꯨꯡꯗ ꯂꯥꯏꯟ ꯂꯦꯞꯂꯕꯁꯨ ꯉꯁꯥꯏꯒꯤ ꯀꯣꯠ ꯂꯤꯠꯄ ꯅꯨꯄꯥ ꯑꯗꯨ ꯋꯥꯔꯤ ꯍꯧꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥꯗꯨꯒꯤ ꯉꯛꯆꯥꯎ ꯊꯦꯛꯄ ꯃꯇꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯀꯩꯝꯇ ꯈꯟꯗꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯣ ꯃꯤ ꯎꯁꯤꯠꯄꯒꯤ ꯃꯃꯤ ꯑꯝꯇ ꯇꯥꯗꯦ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ ꯃꯔꯨ ꯑꯣꯏꯅ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯡꯕꯨ ꯌꯥꯝꯅ ꯍꯟꯊꯕ ꯃꯑꯣꯡꯗ ꯋꯥ ꯍꯥꯏꯔꯝꯃꯤ ꯕꯦꯡꯛ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯃꯐꯝ ꯃꯇꯝ ꯆꯥꯔꯝꯗꯦ ꯋꯥꯜꯇꯔ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯅꯤ ꯋꯥꯜꯇꯔꯁꯨ ꯀꯦꯟꯁꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯗꯤꯄꯣꯖꯤꯠ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯗꯨ ꯕꯦꯡꯛꯀꯤ ꯁ꯭ꯇꯥꯐꯇ ꯄꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯃꯨꯡ ꯑꯃꯗ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯀ꯭ꯂꯥꯁ 4-5 ꯇꯝꯂꯤꯕ ꯑꯉꯥꯡ ꯑꯃ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯑꯃꯗꯤ ꯀ꯭ꯂꯥꯁꯇ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯪꯂꯝꯃꯤ ꯑꯔꯣꯏꯕꯗ ꯃꯆꯥꯕꯨ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯥꯒꯠꯄꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯖꯦꯁꯤ ꯑꯣꯏꯔꯝꯃꯤ ꯖꯦꯁꯤ ꯎꯕꯗ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯏꯃꯥ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯛ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤ ꯏꯃꯨꯡ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯇꯨꯝꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕ ꯐꯥꯎ ꯖꯦꯁꯤ ꯍꯧꯒꯠꯂꯝꯗꯦ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯪꯅꯔꯝꯃꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯀꯩꯝꯇ ꯈꯪꯗꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯈꯨꯠꯇ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯌꯦꯇꯨꯝ ꯃꯃꯤ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤꯔꯥ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯦ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯈꯤꯒꯗ꯭ꯔꯥ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯆꯔꯆꯇ ꯆꯥꯡ ꯅꯥꯏꯅ ꯆꯠꯂꯕ ꯑꯃꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯁꯤ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯖꯦꯛꯇꯅ ꯀꯝꯗꯧꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯥꯛꯇꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯉꯥꯛꯇꯪ ꯂꯩꯔꯒ ꯆꯥꯔꯗꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯅ ꯃꯃꯥꯅ ꯈꯨꯝꯂꯝꯃꯤ ꯖꯦꯁꯤ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯆꯥꯛ ꯆꯥꯅꯕ ꯇꯦꯕꯜ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯥꯎꯕ ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯩ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯨꯜꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯄꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯄꯥ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯅꯪꯗꯤ ꯌꯨꯝ ꯍꯟꯕꯒꯤ ꯕꯁ ꯑꯗꯨ ꯇꯣꯡꯍꯧꯗ꯭ꯔꯕꯔꯥ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯁꯨ ꯑꯩ ꯇꯣꯡꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯤꯅꯤꯠ 10ꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯒꯗꯧꯔꯦ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯋꯥꯜꯇꯔ ꯃꯥꯒꯤ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯒꯤ ꯇꯝꯂꯝꯕ ꯂꯝꯕꯤ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯃꯍꯥꯛ ꯃꯆꯥꯗ ꯀꯝꯗꯧꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯀꯣꯏ ꯀꯣꯏꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤꯅ ꯃꯅꯥꯎꯅꯨꯄꯥ ꯖꯦꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯥꯎꯅꯨꯄꯥꯒꯤ ꯐꯪꯂꯛꯄ ꯇ꯭ꯔꯣꯐꯤ ꯑꯃꯗꯤ ꯄ꯭ꯔꯥꯏꯖ ꯃꯌꯥꯝꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯅ ꯐꯪꯂꯛꯂꯤꯕ ꯄ꯭ꯔꯥꯏꯖ ꯃꯅꯥꯁꯤꯡ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯖꯦꯁꯤꯁꯨ ꯆꯥꯎꯊꯣꯛꯄ ꯐꯥꯎꯖꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗ ꯀꯌꯥ ꯊꯧꯁꯥꯔꯝꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯄꯨꯟꯁꯤ ꯅꯉꯣꯟꯗ ꯇꯥꯛꯀꯗꯕ ꯌꯥꯝꯅ ꯂꯩ ꯂꯥꯏꯔꯤꯛꯇ ꯐꯪꯗꯕ ꯒ꯭ꯌꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯖꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥꯅ ꯊꯣꯡ ꯊꯤꯜꯂꯛꯇꯨꯅ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯣꯏ ꯀꯩꯁꯨ ꯇꯧꯗꯦ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯒ ꯃꯃꯥ ꯑꯗꯨ ꯆꯠꯈꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯖꯦꯛ ꯀꯩꯅꯣ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯕꯣ ꯑꯩꯁꯤꯕꯨ ꯀ꯭ꯔꯤꯃꯤꯅꯦꯜꯂꯣ ꯑꯩꯁꯤꯕꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕ ꯃꯤꯔꯣ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯐꯕ ꯃꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯑꯩꯅ ꯃꯥꯡꯍꯜꯂꯕꯅꯤ ꯄꯥꯈꯠꯂꯕꯒꯤꯔ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯣ ꯖꯦꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯥ ꯖꯦꯛꯅ ꯍꯥꯏꯔꯛꯏ ꯃꯣꯏꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯃꯆꯥꯁꯦ ꯑꯩꯅꯦ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤ ꯅꯪ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯁꯥꯔꯤꯕꯁꯦ ꯃꯅꯥꯎꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯦꯁꯤ ꯉꯛꯂꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯤ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯦꯛꯈꯤꯕ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯣꯌꯤꯡ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯗ꯭ꯔꯣꯌꯤꯡꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯀꯦꯃꯤꯁꯇ꯭ꯔꯤ ꯍꯩꯅꯗꯕꯒꯤ ꯃꯍꯥꯛꯀꯤ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯗꯕꯒꯤ ꯋꯥꯜꯇꯔꯅ ꯏꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯑꯗꯨꯁꯨ ꯎꯔꯝꯃꯤ ꯑꯃꯗꯤ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯑꯗꯨꯗ ꯖꯦꯁꯤꯅ ꯋꯥꯜꯇꯔꯕꯨ ꯀꯥꯔꯇꯨꯟ ꯑꯃ ꯑꯣꯏꯅ ꯌꯦꯛꯈꯤꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯣꯌꯤꯡ ꯑꯗꯨ ꯎꯕꯗ ꯖꯦꯁꯤꯁꯨ ꯃꯇꯣꯝꯗ ꯅꯣꯛꯆꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯖꯦꯁꯤꯒꯤ ꯃꯃꯥꯟꯅꯕꯒꯤ ꯀꯣꯜ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯒꯤ ꯄꯣꯠꯇꯣ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯈꯪꯅꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯥꯟꯅꯕ ꯈꯔ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯄꯥꯔꯇꯤ ꯇꯧꯕ ꯂꯥꯛꯀꯗꯧꯔꯤ ꯃꯈꯣꯏꯅ ꯄꯣꯠ ꯂꯩꯒꯦ ꯍꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯣꯠꯇꯨꯗꯤ ꯌꯥꯝ ꯐꯩ ꯌꯥꯝꯅꯁꯨ ꯍꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯩꯖꯔꯒꯦ ꯅꯪꯒꯤꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯨꯝꯒꯤ ꯗꯣꯔꯕꯦꯜ ꯈꯤꯡꯂꯛꯈꯤ
Walter chapthaduna yenglobada Jesse oirami Walter sauna Jesse bu intholaduna hairei nang mafam asida kedawba laklibano Jesse na hairei ai sunoi gi mi leitaba tanja yenglaga yamna wala changlibani hairi wafam sing ado Walter ri thajaba ngamlamde nang mafam asida kanana tharakpano police na tharakpara nahak police ki recording tawnoba pot ado puduna laklibara aigi inakta masi hairaduna Jesse bu masa paiduna check torami Walter gi sigum wa haira setabda Jesse su saurami aduga hairei nang ngorobro Walter Jesse di Walter na adugum wakal khalamgani habse thajarudabani aduna mangonde di angakpa ama oina thokare Walter na hairei akoina drug sungbudo kanada amuk hairorena Jesse na hairei kanamta da haide adubu panghai da haiba yabo wara nang bu ngorobro Walter na hanglei adu oirabadi nang mafam asida kadawba laklibano Jesse chu wa hodofam khanglamde ikoi koina nakoina na hairei amuk hanna met sungba haurasira haiduna Jesse na makha tarei akoina sungba metto miyamna yamna panmare leige miyam hainare Jesse na makha tana hairei Walter akoi gi potto adugi piyu haiba mamal pigedaba mi miyam leire Jesse pangal leina amuk hanna drug sungba haurasi haiduna Walter da hobudi ngamlamdre maramdi makoi gi marakta thokhiba thodoksing adu ningsing lobada akibagi masakni Walter wahai ju tabada ngalami sausu yamna sarami maram aduna hairei nang mafam sidagi yamna thuna sakro amuk hanna lakanu haiduna Jesse bu tanthoi Jesse su ikainu si yanaraduna sarami aduga magi prikhawdagi yarakliba pasasing adu lokthokuna hairei se lupa lakh mari amukni Ibani ni sungkiba met adu yonbagi phanglapo pasani sina nangi sarukni masi haramlaga sawrba Jesse na mana pairiba pasa singado jaikhairamaga chatki Walter su wa amta nganglamde tumina yengduna lehawi pasa singdo swimming pool da sukra tasinki aduga lemai da su pumchai chaiduna lerami Walter na chai ama paiduna pasa singado khumjilami mathangi sinda Skylar amadi Walter cancer ki doctor manakta lerami doctor aduna result yengduna hairami Walter ki cancer asi stage 3 oire phibam ka hena sukchin khre magi phibam ase khara serious oire Skylar na hanglai adubu mase layeng laga phagadabadi natra doctor aduna kemta khumlamde adu yamna tapna hairei cancer se pulap phahanbadi yararoi adubu layeng badi soidana ngamgani layeng badi soidana yagani doctor aduna hairei aina chathagadoriba layeng pathap ase hanana cancer gi anaba kaya amada su chathakhare adubu makoi sing ado yamna phagalakhi makoi khara amadi yamna thuna phagalakhi aduga khara amadi tamna tawna phagalakhi aduga patient khara amadana phagalakpada natana makoi cancer adusu fiction khiduna yamna kuina sangna hingkhibasu yaunaribani wahai se tabada Skylar harauzarami Walter hanglai hidak sigi side effect ti kai no doctor aduna hairei side effect yamna leite kemta leitabagumani aduga patient khara dadi side effect yamna lakpasu yawi patient ni matung ille kimo hek tawbaga nangi sam kenba horalgani chaning thaningba kaya fauraroi nasa sontharalgani amadi nahaki ya amadi khanaudagi I taba horakani nasado chak yamna chaning drabani nasa su sontharakani aduga matam punamaktasu oning tawba amadi soidana tawbani adubu kemta khalunu oning tawbadudi akhoni hidak pigani adugi phananaba doctor hairiba side effects sing ado tabada wakhalna phumbangnaraba Walter doctor gi wahai sing ado taramde mahakti wakhal amada mangduna lerami mathangi sinda Jesse gi mayumda yum sengdokpa lakpa nupiduna ka sengdokpa matamda ganjana semba churup ama thingnakhi Jesse gi mama mapana Jesse bu kawduna phamhalaga ganja adu utuna harami nang kari haningba lei masigi matangda si kaidigi kanana pirakpano mamana amuk thamoi kaina hanglai Jesse kayara khana asigi wari se sanakhi se habno table asida famduna nang ganja thapui matangda khoina hanjan kayara khaikhre adubu ngasi phawa nang tokpa ko boleite akhoi apangba amagumna na khallabra hajuna machada cherami mapan amu makha tare aigi imungda asiguma pora se thamoi maram aduna Jesse nang yum si thadoktuna chakkharo Jesse kemta hairamdan tumin hogali aduga table da leriba ganja da paiduna tumin mapan thokhi Jesse na memdagi thong handoktuna thrapu matamda mananu project su Jesse gi matung inaduna lakhi Jesse gi manakta changlaktuna haire ganja do aigi ni hadoktabagi demak nangbu thagatsari Jesse na nokladuna mananu pawu yenglami Jack na haire ai amuk lahoba yarabra ganja do Jesse na magi pocket ye ganja do lokthoi aduga lebak thadaduna makhona ne khairami aduga matung manauk tawgunu haina ingi toramnaga Jesse taxi tongduna mayim chakhi Mutangi sinda Skylar na cancer gi layang pathab adugi larik adok paduna lerami larik adu yenglaga Skylar na haire Walter masi yamna kanagadaba larik ni Walter kemta haramde mangtamak nomlammi Skylar na haire ai moi gi hospital da call tawraga haikrage nangi layang bado mathang apta dagi horasi Walter na Skylar manakta changlaktuna haire akhoi wa khara hana khanakisi Skylar na haire kari kanagadaba wa lairebage hojiki matam asidabu nangi khwaidagi phaba doctor nangi khwaidagi phaba layang pathabado khoina tawgani aduga nang soiduna pharakhigani Walter na marak thatuna haire paisa gi wafam de kamnauba
layang changadoriba lupa lakh maudra aduna kamdauba Skylar na haire adugidi kasu khalunu installment oina machit thirasu yani adu natragana loan oina lorobusu yagani Walter na haire hoi pharene paisa myamdo puraga tawrase adubu karigumba ai sumna hairamnaga Walter chap leptuna lekhi Walter na haiba ngamdriba wafam ado kaino haibdo Skylar su khanami Walter na makha tarai aina mataw karamna mi gi pusan paisa myamdo nangi na thakta kamain thamlamdoino nungchirabi Skylar paisa myam changduna layang basina kanagani haibagi chap chaba thajabusu leite maram aduna layang lagumsi mapagi wahai se tabada Walter Junior na haire adu orebudi nang sidokhiba yadabra sawraduna haire Walter Junior mathwa yamna nungaramde mahak na makha tarai phagani haibagi thajaba khitangda orebasu lairibasida phanaba honaning dribase karigino kemta honaning drabadi adum sikhro haidun hairami masi hairaduna Walter Junior paithoktuna phamduna lerami mathangi sinda Walter car thoduna lerami loksu kanna khurami mahak lok khuba hemen khiduna gari thobungamde maram aduna mahak lambi gi matai amana gari khamduna lerami tanja asida Walter na bank ta thingna khiba mi yamno shataba nupa adu car du thaujalaki aduga Walter da hando o haina loksilamnaga mahaki manakta thaujalaki aduga petrol pump manakta gari du khamduna thamlami aduga nupa adu dukana potleba changki Walter magi car dagi thoraki aduga mi ushtaba nupa adugi khamliba car digi manakta changchili aduga manakta lerimba singna cholaba wiper do pairami aduga car adugi hut haigatuna car gi battery singi tarado ising cholaba wiper aduna samjinarami tara singado samjinaba matamda mairik thokpa horakhi aduga car do mekhu kaaba horakhi Walter magi car tamna lakhi Walter gi matungda nupa adugi car do mai chakpa horakhi madu ubuda mi ushtaba nupa do yana sorami tafom khangdana kochen chenduna lerami fire brigade kawro haiduna koilaw lawduna lehowi Walter magi kada phunmi magi wakhalna phungbangnaramma maithongdo mekup matangdi awawa kawduna nofet torami aduga magi cardo thoduna chakhi asumna mari subai episode solution ki mathangi episode ta Walter cancer layang ba horagadra pasadi kamdang no pugadawri tasengna Jesse amadi Walter drug sungba lepagadra crazy ad mangkhibagi khongul liba kanana laktoribano amadi police na crime scene dagi fangkhiba marks adagi khongul karamna lirakpa haibadu mathangi episode ta amuk taminarase ngasigi di matang asida losinjare aikhoigi episode asi karam tawi haibadu aikhoida khanganbirau wari ase nungaibirabadi like amadi subscribe tawbiramu emung manung amadi imanabasingdasu share tawbiramu